अहानबदा मरोइबा पाउ फाउनबा वाटपदगी स्टेट फोर्स याउदना असम राइफल्स की टीम ममना क्वाक्ता तमना ड्रग अमदी खुलाई फानबा चटपदगी ngaranggi लाइबक थिबा थौदो दु थोकिबने हाइना होम मिनिस्टर गोविंदास कोनथौजम हाइक्रे MPCC की प्रेसिडेंट ओक्रम इबोबीना लुचिंगबा टीम ममना गवर्नर अजय कुमार बल्लागो नदुना ट्रोगलाउबी थौदोक अमदी मणिपुर दा हुजिक ओइरिबा फिबम की मतंगदा पॉइंट 10 यावबा मेमोरेंडम अमा पिसिनख्रे इम्फाल ईस्ट की नोंगसुम चिंग लेरिबा पांबईना लुचिंगबा UNLF MP की चनीगा मरफुद्राहुमदोई सुबा बटालियन कैंप थादोक्तुना लाक कैडर सिंह खुंजा सिंह थतुना हानेगी मफमदा हंजिलनख्रे चीफ मिनिस्टर ना नोंगसुम चिंग लेरिबा पांबईना लुचिंगबा UNLF MP की चनीगा मरफुद्राहुमदोई सुबा बटालियन कैंप असी मखाताना लेहेलगनी हाइना कमिटीदा थाजबा पिरख्रे हाइरी अमदी ट्रोंगलाउबी थौदोक यानिंगदबा फुंगदोक्तुना वांखै यारिपोक लंबी थिंगबगी खोंजंग चंगसिनख्रे मफम क्यादा वाकत खोंजंग चंगसिनख्रे खुरुमजरी ISTV बु मिरेंग ताबिरिबा पुमनमपु तराम नोकचरी हौजुपाव संदोकना पिजरी ngarang tidim lambi gi thinungai da thokiba thaudo du pau phaunaba watpadagi thokibani Assam Rifles makhoi gi mathok tawba chatpada pamdaba thaudo du thokibani haina Home Minister Govindas Konthozam Singtokre Manipuri da laiba New Secretariat ki Minister Block the Pangthoba Paugi Mifamada Oinam Kendra gi MLA Irengbam Nalini Nambol Kendra gi MLA Thongnaujam Basanta Amadi Thanga Kendra gi MLA Tongbram Ravindro Sarukyaki Minister Govindas na Thaudodigi Matang da Palladuna ngarang April gi tang Taraga Mari gi ayuk pung taraga minute kuntrada Imphal International Airport ta drug ka konana kwakta khuman thongkhongdagi Mohammad Sabir Ahmad Kauba mioi ama airport ta mathau tawriba CISF amadi Assam Rifles na phaki mahakpu wahang pahong chathabada kwakta da yamlaba drug amadi khulai lehori haina phongdorakpadagi Assam Rifles ki team mamana kwakta tamna haidoki team maduna ningthaukhong mapai yorokpada lambi da protest tawduna leiramba singna Assam Rifles na tonglakiba gari sing khamki लाखिबा गाड़ी अमदा चिंगमी मानबा मियोय अमा यावकी महक नागा मचानी महक कुकी ओइरबोय निंगदना गाड़ी मनुंगदा कुकी मचा अमा यावरे हाइना प्रोटेस्टर नुपी अमना लावरखी नुपी दुना लावबा ताबदगी मनाक नकपदा लेरंबा खयाना गाड़ीदा नुंगना थाबा होखी मफम अदुदा ओइरिबा फिबम अदु लेथोक्तुना गाड़ी थौरकपदा थिनुंगै योरकपदा मियामना थल्लगा वाहंग पाहोंखी गाड़ी मनुंगदा कुकी मचा मानबा अमा यावरे हाइबगी चिंगनाबदगी मफम अदुरा लेरंबा मियामना हिंसा यावबा थबक तौरकपगा लोइनेना मखोइना तोंगलकपा गाड़ी मै थाकी अमदी Assam Rifles personnel sing adu miyamna faduna phuki makhoina tonglakpa gari manungda yawba khulai sing su miyamna lauki thado se gi pau tabadagi Manipur Police Commando team na rescue tauki amadi miyamna su Assam Rifles ki personnel amasu rescue tauki lebak thibadi Assam Rifles ki team mamana kwakta tamna drug amadi khulai fana bachatpadu state force yawduna chatpadagi ngarangi lebak thiba thodo du thokibani thodo du security gi manungda pau fauna ba watpadagi oirakpani minister na makhata na thokiba thodo du matau karam na thokibano haibagi marik chumba wafam khangdoknaba IJR South ka pau fauna duna thodok thofam da kumna tikat pa hore haukiba tang tareta angang ani lekhidabagi thodok kanana chathakibano haibadu leingakna kumna thigali masida miyamna mating pangbiu angang ani sikhibagi case yaungna CRPF na nowai kapada micham ahum sikhibagi thodokki case adusu NIA da sinakre NIA na case ka mari lena na chignaba mioi manga fari haiki wahi ama soibana ngasise akoi hekta ngarangi thodok chawrba thodok am thoi aduga mi mayam ama asoga pan nangi base akoi khwaidagi akoi laibak thibani makoina sangsil rubudasu honorable chief minister amasung akoi gi sarkar asina drug amasung arms smuggling to usina maram oiraga ngasi drugs control to bang amaktriba disarmament tawna bagi da makda naharon singna pairiba or any torment dikna illegal oiba mawongda arms sing possess to punamang si thing bada wasi lakpadugi akoina sarkar na khara kanna koi adugumba unified command gi meeting da hairo baduna makoi su madu changsil lubani but masi communication gap khara so akoi security gi coordination na khara wala hubadagi tawani haiduna thokriba tang tarit ki thodok sida khwaidagi thamoi sokpa yamna pikli bangang ani sigi matau karam leihidrabano makoi si adugum laba tamthiraba miyoi kamu sing ado phana nabagi yam kanna akoina changsilliba matam ase athu matamda masak khangdok pangamnanaba sarkar na honaba sida praja singna mateng pangbiu hingsa gi thabak thadok piu Manipur gi praja da akoi punamak
खन्नरे हैरगा तौगदौबा अखोइना तुंग खोइबगी ओइबा असिगुम थौदोगसे अमुक हन्ना थोक्तरनबा अखोइ तानमिनसी हिंसागी थबक लेपियो अमरोमदा थिनुंगैदा सिक्योरिटी की गाड़ी मई थाबा मदि सिक्योरिटी की मथौदा अपनबा पीबदा चेनबा मियोय मरी फारे अतै चेनबा सिंग मसक खंगदोक्तुना फागतनबा होनरी हाइरि पुलिस की फंगबा पाउदा ngarang ayu pung 10:30 rom tabada akaknaba paw ma fangbadagi joint operation ama Imphal International Airport chathaki CISF amasung airport police ki apunba teamna drug lalonbani haiba Muhammad Savir Ahmad Kwakta Khuman Thongkhong airport tagi fagatki मंगोंदगी ब्राउन सुगर नि चिंगनबा केजी 3.8 कंटेनर 3 यावरंबदगी फागतुना सिंगजमई पुलिस स्टेशन द सिनखी महाक वाहंग पाहंग तौबदा क्वाक्ता एरिया द खुसुखुलाई लोसेंदुना थमी हारकपदगी सिक्योरिटी फोर्सेस सिंग क्वाक्ता तमना चंगसिनखी नुंगचिल पुंग अमगा मिनिट 19 रोम ताबदा थिनुंगई मनाक्ता सिक्योरिटी टीम मदु लेकाईगी मियोय खरना अरानबा पाउदगी थतखी मियाम हेने योमसिलक्तुना सिक्योरिटी फोर्स की गाड़ी सिंग चलहनखिदे फिबम मदु असुम चाउथोरकपदगी मियाम मरक्तगी मियोय खरना हिंसा यावरक्तुना सिक्योरिटी ने सिजनबा गाड़ी अनि मई थाखी लोइनना पर्सनल खरसु फाजनबा होनरकी फिबो मदु लुसलकपदगी अहेन बफोर संगसिंदुना मिया मदु तनखाइकी मदु द मियोय खरसु असोपन नंकी फिबो मदु लाक्षिनबा फ्लैग मार्च चतुना लॉ एंड ऑर्डर ngaknaba thabak lokhatkhre miyamna aranba paw natraga tonga sandoktanaba pulisna appeal tawbagalina लो ngak seliba security agency singda mating pangbiu tonga sandokpa violence tawduna mai thaba singi mathakta akan bathabak lokhat kani hairi Manipur Pradesh Congress Committee ki President Okram Ibobi na luchingba team amana ngasi Manipur ki Governor Ajay Kumar Balla ka unaduna tronglawbi thogdo amati Manipur da hojik wariba fibam gi matang da point 10 yawba memorandum ama bisanduna Governor ga pungkhai ma hena wari sanakre Manipur Pradesh Congress Committee ki maike de ki thamnakliba wafam singa mari leinaba singda thabak oina onthoknanaba khanghalagani haina Manipur ki Governor Ajay Kumar Ballana phongdoraki haina MPCC ki President ex Chief Minister Okram Ibobi na phongdokre ngasi nungchil pung 3:40 rom tabada Lokbhavan da MPCC na luchingba Okram Ibobi AICC ki CWC member Gai Khangam Congress ki MLA Singh Hana ki former Minister Singh Office bearers Singaloinena Manipur Governor ga unawraga tholakpade MPCC ki President Okram Ibobi na tronglawbi da thokiba thogdosi yamna laibak thiba thogdo amani thogdo du da khoishauna raba miyamna CRPF camp da thomjinbada miyoi ahum leikidaba miyoi kayama aso open nanghankhiba si thogdok thokraba matung pung yamna kanaraba matung da thokpa thogdokni masin lainga ki maikai de gi lokhat fam thokpa thabak amadi irang haurak le ka henba thabak tawrakli hairabadi lathi charge water cannon kaptuna tankhaiba tangai fadana nomai kapa tarabasu makhong da kapagi mahutta direct oina kapasi ka henba thongni aikhoi se india gi citizen natrabra haibana chingba wafam sing yauna thokli beirang asiki matang da wafam kya MPCC gi maikai gi thambaga loinena ukrul gi litan da naga kuki amuk khuthokna handuna ngasi fawba loishindana lamda masida chatharakliba ingtapal hendana ba honarakliba kya singi matangda wari shanaduna MPCC ki maikai de ki IDP singi yauna tohaning ba wafam kya khanghalamki Governor ki maikai de ki su pangthok pa yaba sing mari leinaba sing da haiduna thabak oina pangthoknaba honagani hairakhi hairi Innocent life ahum amashu CRPF na kapna hatkhribase moi karigumba upai leitadna kapa khopa tawta su crowd dispersed onana bi upai di lerumgani ba moi da su kapasu makhong da kaida kaptadna direct kapasidi state sigi law and order se kanana control tawrimno sidel leriba phibam se atopa state amada tawba taragadi sumai tawdna tawgadra haibase khoi suktha thajadi ba khoi Manipur se pik khraba state sida maikai khuding mak mai saksalak bagi mawong Masi government of India sina lairiba center ki government adugo state government sina karino moi yengiba tawriba phibam si karai dano akhoi se haibam khangdaba gi phibam amda laiba Manipur se government of India ki seriousness commitment aduga state government gi su tawum thokpa duty se masi control tawnana ba se yu udaba aduna noma gi praja sing si awaba henjalakpa tawriba mayam pudam mukchide da koi Honorable Governor unaraga masi appropriate action lokhat piu haiduna koi adumai tawduna thamjarubani Imphal East ki Nongsum Ching da leiriba pambaina luchingba UNLF MP gi Chaniga Marfudra Desu Battalion camp thadoktuna lakpa cadre sing khunja sing na thatuna hanagi mafam da hanjil hankre mafam asda permanent post hangjuba fawba chattanaba sangani hairi hiramasa paudamama
Moina habo da ko pamde. Moi ko je ko khana se ha na ba. Moina halo maga sa khidano. Pamaina lusingba MP gi post ase jene hokatra la kadamni haiduna khagi mathak thongudagi yathangama la kodi ngasi se nongsum chingthak ta leiba sigumba post ase cookie singna aranba wafam mu puthoktra haibdi cookie lenda henjallaga post sare haibgi wahaudagi haiba kanasida post leiba yaroi haiba haiduna mafam asidagi pamaina lusingba MP gi jene hokatra dagi haiba post ase center na yadre aduna thorak lo haibdi ngasi tholakoni landam asigi miyamna hairibadi kariumba post ase hongiba tarabdi sigi maikai asi kanana ngakpi hodoribno haibu wafam asini Istv na hangbo wahangi pakhum pireduna lamdam asigi miyamna phongdorokpada handakta strong lawida mama gi mathada tumduna leijariba anga ani hat kharba haibu khulladagi maningda central forcing matik chana ngak senduna leiribani haibu marak adu da sangsallaklaga cookie singna smaina angang ani hatlaba phawda hojik phawda leingana kaimata madigi makha taba section thorang lobo ngamdaba amadi kanana kram matau kramna hapno haibokta puthokku ngamdabjana maram urakanda lamdam asigi miyamna karigumba haiba nongsumda leiriba pambaina lusingba MP gi post ase hongiba tarabadi haiba mafam asi ngakpi naba kanamata leiroi haiba mafam asini miyamna tali karigumba mafam asidagi post ase sakadaba urgadi satringaida lamdam asida leiriba micha miyam punamak hato amaga chapigro maramdi cookie gi khutta siba akhoi isini inawi khutta lemna sibna hena phai haiba wafam asini miyam gi maikaidagi haiba post ase thongtokkhibada kaigidmakta yaningdribano makhatana karigumba mathak thongbsingi maikaidagi hariba post ase thadokta yaroi haduna akan yathang tar agachu kari karamba thongjang lakadagi habdagi matangda lamdam asigi miyamna Istv da thamakko wafam sing miyam da thamjage di khoi awang mai gaisi masina ngakpiri bane ba khoi praja mayam khoi khungang kunthari maya da laijari ba khoi khungangi khoi mayam se hari ba mafam ibung ba sing sina nga ga khoi ngasi tangdu laita ba punsi mari hena am da laijari bani adu ma khoi se khangkang ong da na ngasi mak chatta ba yadi haidana mom poyon tawraga kumtharak pa se khoi sungya ya ba ngamoi ba ma khoi si permanent post oina thambi ga damni india sarkar na khoi chugumba lalong ai khoi gi ma khoi gi lalong ne na lawe ba ta sengna ma khoi na kautukta kadang panda moina haning ma manung da mohong da matam da bom thada da na haliba sigi thauja khoi siraju tawge tawbani aduna ma khoi khoi chungya ya ba ngamoi ai khoi imai ben yauna ma khoi bu cha ba mi post sama thamji bok da khoi ma phamji leng na khoi lek cha da nei ni ba ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯣꯡꯁꯨꯝ ꯄꯣꯁ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯒꯨꯝꯕ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ MP ꯑꯅꯤꯒꯤ ꯈꯟ ꯑꯣꯟꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯨꯝꯕꯁꯦ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ MP ꯑꯁꯤꯅ ꯑꯣꯏꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤ ꯊꯝꯗꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯗꯔ ꯈꯨꯗꯤꯡꯃꯛ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯑꯃ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯥꯗꯔꯁꯤꯡ ꯊꯣꯛꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯒꯁꯨ ꯃꯈꯣꯏꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯦ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯗ꯭ꯔꯕꯅꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯦ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯌꯥꯍꯧꯗ꯭ꯔꯒꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯇꯕ ꯌꯥꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯁ ꯑꯃꯅꯤ ꯃꯗꯨꯅ ꯂꯧꯊꯣꯛꯇꯅꯕ ꯍꯣꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯂꯦꯞꯄꯛꯑꯒꯗꯤ ꯃꯈꯥ ꯇꯥꯕꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯇꯦꯛꯆꯥꯛꯇꯤ ꯀꯅꯥꯅ ꯄꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯈꯟꯊꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏ ꯃꯈꯣꯏ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯔꯃꯦꯅꯦꯟꯠꯀꯤ ꯄꯣꯁ ꯑꯃ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡꯗꯒꯤ ꯃꯈꯣꯏꯕꯨ ꯏꯟꯈꯠꯆꯔꯛꯄꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯔꯃꯦꯅꯦꯟꯠ ꯄꯣꯁ ꯑꯃ ꯁꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯦꯡꯗꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯣꯡꯐꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝꯁꯤꯗ ꯌꯧꯖꯔꯛꯏꯕꯅꯤ Istv ꯄꯥꯎꯒꯤꯗꯃꯛꯇ ꯄꯥꯎꯗꯝꯖꯔꯤꯕ ꯅꯤꯡꯊꯧꯈꯣꯡ ꯁꯅꯥꯖꯥꯎꯕ ꯃꯤꯇꯩ ꯅꯣꯡꯁꯨꯝ ꯁꯤꯡ Istv ꯅ꯭ꯌꯨꯁ
Amaromda nongsungda leiriba pambaina luchingba UNLF MP gi camasi miyam gi apamba gi matungina lengdana thamlagani haina Chief Minister na thajaba pirakle hari hiramasiga mari lenana bawparada leiba khundrakpam AC gi MLA TS Lokeshwar gi quarter da pangthopa pawmi singa unaba amada United Committee Pukhau Making Jila Parishad ki President M Sanjoy na phongtokhibada Manipur gi awang maikai ngakpada achoba thodang loduna lakliba pambaina luchingba UNLF MP gi nongsumda leiba camasi hongdokna ba honarakpasi ki mayokta ngasi miyamna changshin ki ba khongjang aduki makha tarakpada khundrakpam AC gi MLA TS Lokeshwar yauraga AC ki manungda leiba lup ahum ikal uyumpo Gram Panchayat VVF Sinam amadi United Committee Pukhau Making Jila Parishad ki mihut singa Chief Minister Waikem Chango naki unabadu da maikai asongi miyam amadi local MLA gi maikai digi camasi lokthokhiba matamda thingnagadaba issue singa do mayek singna thamlaba matungda Chief Minister na miyam gi apambadu thabak oina pangthoklagani haina thajaba pirakibani masigi damakta Chief Minister amadi MLA TS Lokeshwar bo ACC gi miyam na thagali adubu Chief Minister na piriba thajaba asisu thabak oina onthokpiu haiki Memorandum ama submit tawjaraba matungda akhoi wari si honorable CM na su yamna munna tabiraba matungda MPA lokthoga hena makha taba irang thorakadaba leiragadi mayamgi apambadu sungsoi soidana thabak oina onthoknaba honajage haidana assurance pibirei masigi damakta honorable Chief Minister busu hainingai leitna committee ohumgi maikai loina na kendra gi leibiriba praja khwai khudimaki muhut sinjarga hainingai leitna thagatpa Hongdoksari Kundrapam Kendra gi mihut oibiriba honorable MLA TS Lokeshwar Singabusu hairiba thorok thoromasida sem da convince taunaba honabada aduga akhoi khudimak busu lusingbidana pambai gi group hairiba si lokthokdana honabada achauba thodang lobira pigidamta hainingai leitana thagat hongdoksari Amarom da Fayengi umang da leiba pambaina luchingba UNLF ki Chaniga Marfudramari Su Battalion MPA Singh mafamadu ki chatpa yaru haina Uripo Kangchup Road Kadangban Tairen Popi Sairem Khul amadi Fayengi Yamnaba Imaibil Singna Kongjang Changsin Kre Fayeng umang da leiba MPA Singh adu General Headquarter da ki hokiba tang taraga humdoi da ki thokiba order mananga si fawbagi banungda mafamadu thadoktuna GHQ da report tongna ba khanghalakpa ki matungina ngasi camadu thadoktuna chatnana ba honarakpada masing yamlaba Bill Singh na thatuna makhoibu camta amuhana changhanki Peace and Protection Committee chakpa fayeng gi maikedi gisu haukiba tang taraga humdoi da GHQ na thokiba order adu mafam adu gi miyam gi khallaga chanahan bidana ba pambaina luchingba UNLF Military Affairs Committee gi chairman da Kamadugi Kuthangda appeal tawba chirol amasu pisinki tungda mafam adura lakiba miyamna fayengi devan lampakta mifam ama pangtoktuna warep kyasu laukiba warep sing adugi matangda Peace and Protection Committee chakpa fayengi General Secretary Ningthaujam Anilna fayenga si inglisngani kunga humdoigi me thadagi akan balanfam oiduna lakpani masida pambaina luchingba UNLF group na makhoigi cam ama hangdoktuna thambibadagi miyamasi khara tangtu laitana leribani adubu khanghaudana cam asi thadoktuna HQ da lakna bahairakpasi miyamna thamosongna yaningde ngasigi mifamaduna warep ahum lore ahanbada pambaina luchingba UNLF group ki Chaniga Marfudramari Suba Battalion MPA gi camasi laukthokna ba thorakliba order asi khudakta kakkadabani authority amatana makoi bu mafamasdagi jalhankhina ba honaraklabadi miyamna akan ba khongjang changsinaba miyamna yanare amadi mari lenaba authority singda makoi bu mafamasdagi hongtok handana ba local MLA gi khuthangda memorandum ama bishin ba haina warep lore memorandum adu da yauri ba maroi ba wafamda Pambaina luchingba UNLF MPA gi fayeng da hangliba camasi mari lenaba authority na authorize oiba mong da thamnaba athuba matamda senbiu haibasini haiki UNLF Pambai Group ki 294 Battalion fayeng da lokchoknaba thorakliba order khudaktagi revoke tawgadabani cancel tawgadabani channa haloidabani haibasina miyang oiba ahanba resolution ni makhatana any authority mogi UNLF Oigera government Oigera center Oigera any authority na asuk yamna waraba praja miyamgi yamna vulnerable oiba situation si khangdana khudakta makhoibu without any alternative arrangement or any situations bu maintain tawnaba honadana makhoi sing se chalhanaba honaraklabadi akoina pandam phangriba phawba miyamgi matengga loinana akan ba khongjang hing changsinaba khutingmakna yanare aduga mari lainaba government even central government and state government na changsiliba khongjang amade akhoiga phawriba emotion sing asibu masak khangbinabagi damakta memorandum bisin ba haina ahum subu warem ta yanare makata na koina government of Manipur amade central government da haijening ba se UNLF Pambai Peace Agreement Group ki designated KMC government na full approved authorized campsite amu oina athu matamda koi oihanbiu
Paumising unabadu saruk yakibi kun mari kun mangana punsinduna semba chinglei malup ki president CIS Pakpina aikoi bungakpi senbigani high river state force natraga central force singa aikoina thazaba leitre Manipur girang asiki thoki ba thogdok singa aikoi gi khulngak pa chai su singa nongjo nungsa marakta hingmina duna lakpani makoi bu mafam amata da pukhi ba natraga satki ba yaroi ing tappa leire haina lengak na haira ba su tronglaw bi da angang ani hatpi ki ba asira mama singna thawai thara ba su thana icha singi damak lepkani habagi warip lawre mikap mirau khol marakta miyamna leiri ba sta aikoi gi mihut singna pamli ba sikarino miyam gi awaba uba ngamdrabadi fam thadok piro haiki Manipur government MLA kumpuna shanti phange la loire kadai da loire ba la no makhoi na soira gana ai khoi bu wari sa jing ai ko SK share mari le na han ba yaroi hantak ki matang siri ai khoi thengna ba ya ba thengna gani lamning ba puna mak laksa sanu ai khoi thawai se thado ge hai ba phaw gi wari ma khongba ma le pa haura bani ma hoi se ai khoi khang ba ngamdre aduga ai khoi gi da mak ta ngak pi ba icha khara khak se amu hai authority na hai ba warasu amana hai ba warasu ai khoi na makhoi je ai khoi mafam da gi thado haning de ai khoi na makhoi se chakthi ba yaroi noi khoi se ima hoi nga ka da bani Tungda miyamna fayingdagi Pambai group ki MPA sing lokthok yaroi fayingda leiriba MPA gi kem lengakna sak khangbigadabani haiba kholaw sing lauki Fayingdagi MPA Pambai group Fayingdagi MPA Pambai group Fayingda leiriba MPA kem lengakna Fayingda leiriba MPA kem lengakna Tampaki district mari Imphal West Imphal East Thobal amadi Kakching district ta thamkiba curfew hayeng ayuk pung manga dagi nungthil pung manga fawba komthok le hari nakalamaromda Bisnupur district ki oina district administration Bisnupur gi maike digi DC Bisnupur na thokpa order amada district asigi oina hayeng su curfew komthok pa leite hari Tronglaubi gi thodok yaning da phungdoktuna Konung mamangdagi iril bung fawba Imphal yaripok thingduna khongjang chaksili Imphal East ki wangkhai kongba ro talamda madongi miyam thoraktuna lambi thingbagi khongjang changsinki lambi gi nak yet ki dukan sing thonglon bagaloinana andro parking gi manama sing yon ba kaithel kana khitre lambi isda pamdaba thodok thoktana ba Imphal East commando amasung police na section tharang lokhali haukiba mi gi ahum english ngani kunga hundoi dagi kuki narco terrorist singna atamnana maitai dalanda ba leptri mioi kayama hat khre pikliba angang fawba hatliba si lamdama sigi Ching basing na masagi mathaw tawdaba na thohanbani haina khongjang adura saruk yakibi nupi amana phongdoraki Micham ngakta ne khoi micham moina leijage isa I thau tawjage isa ga school ka hanjage noi leader ga sunui na sagi thabok tawbiro akoi da are manda mata mang mata hanbiganu akoi smaina protester ka sui janing de noi na sagi leader na noi na sagi na thau dorok da badagi akoi ngasi sorok sida tholakpani isa gi thau tawragadi akoi na smaina ka su tawre angang mangi ba school ka driba adagi awa asogana asi na thoi ba atadai tari ba singje leader na dai ta lagodawni leader na dai ta lobiu All Kongba Road United Club Organization so Imphal yaripok lambi thingbaga loinana Kongba kaithel Purairom ba kaithel kana kidre nak eta leiba dukan singsu thonglona ki lambi da miyam thoraktuna lambi thingbagi khongjang chathaki Kongba kaithel da perform phambi irom momona tronglaubi da kuki narco terrorist sing na yum da bomb kapsindona angangani leikidraba matung da pendraba miyamna CRPF camp ta khongjang changsin bada nomai kap thorakpa da mioi ahum leikidaba mioi kayamuk aso open nanghan kiba thodok asida BJP government na tumina election beginning Manipur miyamasi kayam kuina wahan ki ge haribano state government central government kuki gi sumi chang biranu maitei gi sumi chang biranu thokli berang asi loshin biro minister MLA gi yumda thokte haiduna tumduna leibiranu mikap thokpi duna isagi thabak tawbiro haiki Manipur da parliba makok BJP je niyom chono chapi haidana haijeri se amuk ta tabiyo central government da langkhat biro kuki singi misang so changbiranu maitei gi so changbiranu achom da chapiro Imphal East ki iril bung maikai da su tongan ba club kun ganipa na pulaga lambi thingbagi khongjang changsinkre tronglaubi awang lekai da mamagi matha da tumduna leiriba pikliba angang ani kuki narco terrorist na hatkiba madi thodo du yaning da phongdokkiba micham yamda security force no mai kaptuna mioi ahum hatkiba kayamana asopan nanghankiba yaning de Manipur lengang na athuba da mara leiba mioi faduna cherak pi gadabani haina khongjang atuda saruk yakiba mioi amana haiki Tana pikli na anga ni bo hatkiba adudugi matangda hoi Manipur si tangtu leitaba phangtaba sabam thapung khangtaba paisa tambagi lambi sapam phung khangtaba adugumba pendaba mayam se hoi amutang di punna khraw tawminaraga thabuk tawminaraga apunba Manipur hana gana ing sing leiba nusi jana na hana sunaba leitaba
ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯁꯗꯥꯎꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯠ ꯀ꯭ꯂꯕ ꯃꯆꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯣꯡꯕꯗꯒꯤ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯝꯕꯤꯗ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ Kari tawbagi innocent people haptuino, kari tawbagi innocent children haptuino, si justice pigadamni. ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯉꯁꯤ 9ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤ ꯀꯌꯥꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯀꯩꯊꯦꯜ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯅꯠꯇꯅ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗꯦ ꯃꯔꯝ ꯆꯥꯗꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯍꯜꯍꯟꯈꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯅꯤꯃꯥ ꯃꯥꯏꯔꯦꯝꯕꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔ ꯆꯠꯊꯔꯤꯕ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯎ ꯑꯃꯗꯤ ꯃꯤꯆꯝ ꯍꯥꯠꯄ ꯂꯣꯏꯅꯅ ꯑꯉꯥꯡ ꯍꯥꯠꯄꯁꯤꯡꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯅꯤ ꯖꯁꯇꯤꯁ फंगद्रब फाउब लेप लेतना चंगशिनखीगनी हाइखी एक बाप जो बीएसएफ में खुद जवान है, खुद देश का रक्षा के लिए वो बॉर्डर पे है, उसके घर पे उसके बच्चों का बीवी का कोई प्रोटेक्शन नहीं मिल रहा है। तो ये एक बहुत बड़ा कारण भी है। हम लोग अभी चाहते हैं कि हमें तो स्पेशली सब लोग अभी यहाँ पे इसीलिए क्योंकि हम लोग को जस्टिस चाहिए। जितने भी कल्प्रिट है उनको पकड़ो एंड हमारे सामने प्रूफ करो। ऐसा नहीं कि एक लमसम में किसी को पकड़ लिया और बोल दिया कि ये लोग हैं, ये वाला नहीं चाहिए। हम लोग को विद प्रूफ चाहिए कि यही बंदे लोग। और ऊपर से सिर्फ आज का ये जो एक दो दिन का इंसिडेंट वाला नहीं, इससे पहले भी हमारे काफ़ी सारे बच्चों का डेथ हुआ है, काफ़ी सारे घर का चूल्हा बंद है, जला हुआ नहीं है। तो उन सब का भी हम लोग को जस्टिस चाहिए। अमरोमदा अप्रैल की 8 की त्रोंगलाउबी अवांग लेकाई की थौदोक मरी लेनब मोइरांग जॉइंट कमिटी केमकाल AMAC मामपिल आनुल की माइकैदी की थौदोदुग मरी लेनना चथरकलिबा मोइरांग दा चथरकिबा बनसी लेबाक मियाम की अवाब येंगलगा मोइरांग माइकैगी ओइना गाड़ी चेनबदा मखाताना अथिंगबा लेररोय हाइना केमकाल की सेक्रेटरी एल बोइना खुदेक पिदुना थादोरकपा चिरोल अमना खंगहलकले चिरोल अस मखातारादुना अदुबु लेबाक मियामना चथरिबा इकोनॉमिक ब्लॉकेटी मखाताना चथखिगनी हाइरदुना मखाताना मोइरांगी मनुंगदा लैरिबा कैथेल सिंह अमसुंग दुकान सिंह अयु अंगनबदगी हांगलगा अयुकी पुंग 12 ताबा फावा हांगबीनबसु चेरोल अस पल्ली अदुम ओइनमक अयु पुंग 12 हेक ताबगा मियामना इसा इसा खंगना अमुक कैथेल अमदी दुकान सिंह थोंग लोंगसिनबियु हाइनसु मोइरांग जॉइंट कमिटी की माइकैदगी खंगहलकली कोकोमी थवाई मिरेल इमागी मैरा फोक्स हानेगी चेयरमैन मनिहार MAC KCIMAL कोऑर्डिनेटिंग बॉडी खुराई JFD नसिंदरंगा सी त्रोंगलाउबी मिहात की मायोक इम्फाल ईस्ट डिस्ट्रिक्ट की मनुंग चनबा लमलोंग लाइरो चाइथबी लेरक पॉपुलर हायर सेकेंडरी ग्राउंड कंगला संगोमसंग चिंगारल तेजपुर खुंजाव सवोंबुंग कबुई खुनौ सवोंबुंग गेट इथमनुंगोय फुंगदोंगबम योरबुंग सेक्ता लमलाई चालौ लैमखोंग मपान नोंगादा लैमखोंग मपान सबुंखोंग सैजांग अमदी यांगांगपोकपीदा वाकनिफम चतखरे त्रोंगलाउबी थौदोकी मायोक्ता यूथ ऑर्गेनाइजेशन क्लब अमसुंग गुरुपाद वुमेन वेलफेयर एसोसिएशन नाहरुप मखापाद कम्युनिटी हॉल द वाकत खोंजंग संगसनख्रे बोम कापसिनदुना पिकलिबा अंगांग अनि लैखिदबा अमदी खुशाउनरबा मियामना CRPF कैंप त थोमजिनबदा नोमै कापथोरकपदगी मियोय अहुम लैखिदबा थौदोक यानिंगदे मरा लैबसिंग चेराक पिगदबनी हाइना दाबी तौरी लाइरिंगबम अवांग लेकाई मेरा पाइबी लमजिंग नुपीलुब अमदी यंग प्रोग्रेसिव यूनियन लाइरिंगबम अवांग लेकाई नसु वाकत खोंजंग चंगसिनख्रे खोंजंग अदुना लेकाई की नुपी क्या न सरुक याखी अमसुंग त्रोंगलाउबी की थौदो अदुबु यानिंगदबा फोंगदोकपा प्ले कार्ड क्या सु सिजनखी खुराई थौदाम लेकाई नुपी लमजिंग लुप नसु खुराई लमलोंग द वाकनिफम चथखरे वाकनिफम अदुदा खुराई थौदाम लेकाई की नुपी क्या न सरुक याखीबगा लोइनना त्रोंगलाउबी थौदो अदुबु यानिंगदबा फोंगदोकपा प्ले कार्ड क्या सु सिजनखी
Malom Tulihal Makha YDC Club amasung Malom Tulihal Makha Maira Paibina su Malom Tulihal Makha Lekai da wakan ifam chatakre Tunglaubi Thogdo adubu yaning daba kholau kya lauki baga loinana placard kya su saznaki wakan ifam aduga mari leinana saruk ya ki bi khongjang loi singna Tunglaubi gi thogdo adugi matang da pen da wafam kya phongtokhi ini etek torpabuna ngasi bagoda sairak pi daba sima phare haibagi akhoi da bibi daba masi ki matang sida chu yamna penjade akhoi government chu yamna penjade india government chu yam penjade akhoi gi damak da misang le pi baje kana akhoi gi damak da ngasi misang le pi raga akhoi gi ima le bak se kan ga dori bano haibaje ima akhoi mi pai re government sina ga gyan ta bi raga akhoi ko amuk tang di akhoi manipur ase kan min ase haibaje masi gi wahai je thamjaning Tonglaubi gi tam thiba mi hat chenaba sing mi hat pasing cherak pi gi dabani haina PHLYO Club Women Wing na su thangwai ban hizam dewan lekai denga si wakan ifam chatakre Women Wing gi thongmi sing na pham ki ba wakan ifam da center amasung state na mi hat ba puthok piu Tonglaubi mi hat yaning di haina e ba play card sing pai duna Tonglaubi thogdok pu yaning da ba phongtokhi angang ani mama ga loina na tumlingai da mama gi mathanung da hat ki ba thogdok aduda chenaba mi hat ba putho o haina PHLYO Women Wing gi advisor Ibetum bin Haiki, Makata na Todo Dugi Matung da Kongjang Junction ba Micham Ahum CRPF na Nomay na Kapto na Hatki Badu at Chumawayel Fanghalu asigumba Todok Sing, Mamaway Bising akan mamong da yaning dabana, Manipur da Makata na tuhanda na balengang na Silu Haiki. CRPF na Micham Ahumbu atam na hatok pirokba Ichasingi. Adubos ko na nungay tapag kandem tawjari sigalo na Manipur government amasung state center government na mihat pa puthokpiu Tonglaubi thogdo amati Central Forces ta mioi ahum nomai na kap tuna hat ki ba thogdo dubu pen da bu phongdok laduna ngasi Wangjing kaithel da miyam na wakani fam chathakre Wangjing apun ba mera pai bilup na sendana chathaki ba wakani fam da Wangjing khulgi yamlaba ima ibel sing na we want peace border fencing loishilu illegal immigrants sing tantho stop killing innocent people highway the free movement yahalu mihat padandi piu Prazana Santi Wini Hingba Pami Amadi, Micham Hat Yaning de Haina Thaba play cards Kia Sizna Bagaloidana, Kolau Kia Sulauki. Wangjing Apun Mamera Pai Biluki President El Santina. Tumduna Lajari ba angang ani dubu tam thira ba mong da happy ki ba si Wangjing miyam na atuki matik pende hau ki ba chahi ing singani kun ga humdoi dagi haurakli ba kanglop ki irang asibu loishin bina ba madi amukhana Manipur gi miyam na tangtu laita na leiba yana na ba lenga ki oiba thaurang amatta ngasi fawbo laukhat ba udaba madi thabak oina uttaba haiba si yamna laibak thibani haujik rasinti gi oiba hunaba khudong chaba longna ba amadi chayet na bana chingba amata tawbiranu madugi mahut punna chatmina duna Tonglaubi thodok ta chenari ba mara leiba Singadu Fana Bohanabu. Amuhana Manipur Santi Puraknaba Lambida Mai on Simbu Haina Fongtoraki. Loinana Justice for the Victims of Tonglaubi, Deportation of Illegal Immigrants, Emergency Assembly Session and Peace Initiative, Restoration of Free Movement on National Highways, and the implementation of NRC Amadi, Census Haiba Demand Mangai Yawa, Memorandum Amasu Chief Minister Amadi, Wangjing Tentha Kendriki MLA Dangasi Pisilagani Fongtoraki. Daidiba Sarkar Sina, I Atuba Matamda, Tonglaubi Tokiba Todo Asida, Senariba Mihat Pase, Atuba Matamda Putokuna, Asumba Bisa, Tawiduna Hide by Mihat Pase, Kudaka, Akoi Pabiu, Amadi Makatana, Suguma Tokyo Tokanaba Sarkari, Maikagi, Miang Zambiu. Tonglaubi the Toki Balai Baktiba Todoka Marina, Jiribam Gibao Parada, Jiri United Committee na Wakani from Chatakre. Kongzanga said Jiribam the Labor Tongan but Loop sing Amadi Kunja sing Saryaki. Kuki narco terrorist sing Matakta military crackdown Togadabani. Yelhomi sing Mutanaba Indiagi policy Kudakta Lepkadabani. Jiri Madi Tonglaubi Angang Hatpa Kuki terrorist sing Ahak Pacherak Pigadabani. State Force Maning Tamna Tabak Tohangadabani, India gi proxy war Kudak the Lep Kadabani Heidi. AJMP gi President S. Susilana, Maitei Furup Unga Peace and Bigani Haina Lakliba Central Forces Singasna, Matang Hato Pibagi Tongasi Yam Kam Quina, Chatagadori Bano, Masina Central Forces Singi Matak the Tazabelatre, Atumatamda State Amasung India Lengana Mihat Paputopio, Hauzik Palibalenga Asana Ing Tapapurakani Habigi Tazabatam Lamlaga, Hena Mihat Mipunjata Duna Lady Haiki. Sarkarna aduga central sarkarna justice review atungo puthokpiu aduga mihat po puthokpiu haiba se yam phangda thamjage aduga tungda thurokadaba khudimakta su ngak senbini haina anau ariba palamba sarkar su asumaina dum mihat misu dum tawi aduga akonba
lakpa sarkar su justice porakani haidana thajaba thambiraga shanti porakani hairaga henna mi hatpagi thabak se mi halan bagi thabak sida loisin bangamdana ngasi so adum thokna leiba se athuba matamda shanti porakpio khoi shanti pami JUC की मेंबर ई देवाना त्रोंगलाउबी थौदोक्ता लेखिद्रबसिंगे जस्टिस फंगद्रबदी जिरिबामगी ओइनसु खोंजंग चंगसिलगनी मणिपुर की इरांग लोइसिनबा ngamdaba हाइबसी स्टेट अमसुंग सेंट्रल गवर्नमेंट की असोइबा मदी असोनबनी सेंट्रल फोर्स न्यूट्रल ओइना लेबियु जिरिबामदा लेबा तोंगान तोंगान बा लुप सिंग पुनसिंदना जिरी यूनाइटेड कमिटी सेमदना पुन्ना चंगसिमिनारिबा सिगुमना इम्फाल लोमदा लेबा लुप सिंग सु पुनसिनदुना खोंजंग चंगसिमिनासि हाइखि तोंगान तोंगान बा मणिपुर लेबा तोंगान सिसु मैमसी अपुन सगतपीरकांदा अखोई जिरीद सागलिबा जिरी यूनाइटेड कमिटी एना तोंगान तोंगान बा लुप मैम अमा लेबा मणिपुर लेबा तोंगान लुप सिंसिगु लेबा ब्रांच मैमसी पुनसलगा स्वाइना जिरी यूनाइटेड कमिटी एना सेमकांदा अपुन ओइना तौबसी मणिपुर लेबा इम्फाल मयोंदा लेबा तोंगान सिसु सिंगु पुनसनबीरकांदा सुब एक्शन जिंगे अखोई पुन्ना कोंजन चंगसन बिना जाय वफम जै थमजनी मणिपुर राजनीति तौरब नेशनल पार्टी की मिहुत सिंह इमा लेबाग नुंगशिबा मी मा ओइना सेंट्रल कमांडता तकनबा गमलबदी मणिपुर की इशू असिगी वारोइशिन लाकनी हैना आरपीआई अथावाले की नेशनल सेक्रेटरी महेश्वर थौनाव जमना हाइरी हजिक मणिपुर दा लिसांग सेना ओइरक्लिबा वारोइशिन लेतरबा तंगदु लेतादबा सिगी वारोइशिन थिमिनबगी लंबी ओइना महाकना वाफम असि फोंगतोरकिबनी पॉलिटिकल सॉल्यूशन थोकलिबा इरांग असिगी सॉल्यूशन पुरकनी हाइरबसु मणिपुर दा त्रोंगलाउबी अमदी जिरिबामदु पिकलिबा करिसु खंगद्रिबा अंगांग हालबसु पॉलिटिकल रिप्रेजेंटेटिव सिंगना तुमिना लेशिनबसना मणिपुर दा ओइरिबा फिबमसि हेना मखा समथानबनी आरपीआई अथावाली की नेशनल सेक्रेटरी ओइबदा नतना मणिपुर स्टेट कमिटी की प्रेसिडेंट ओइरिबा महेश्वर थौनावजमना मखाताना पॉलिटिकल पार्टी की हाई कमान पिरकपा याथंग रिप्रेजेंटेटिव सिंगना इनकिबा दुंगम इसागी युम्मई चाकलबा मतम सिददी इरैबाक वारिबसि मुथतना बलमदम सिगी मचाम ओइना सेंट्रल लीडर सिंगदा सी तौगदबनी हाइना खंगहनबा ngamlabadi इरांग असि इंथा तपथबा हंजिलकनी थोकलिबा ओइरिबा थौदोक वाथोकसिंग असि सेंटर दा चुमना तमद्रबरा हाइबगी चिंगनाबा लेरे डेमोक्रेसी चटपा लेबा अमदा तौरिबा टेररिज्म की तमथिबा थबकसिंग असि मिलिटरी क्रैक डाउन तौदुना तौफम थोकपा थबक लोखतकदबनी मसिगी मतांगदा इंडिया की सिटीजन सिंग नेशनल मीडिया मदी लीडर सिंगना अचुंबदु हेना खंगहनबा मदी नेशन वाइड प्रोटेस्ट तौनबा अमसुंग पॉलिटिकल की खुथांगदा अहोंगबा म पुरकनबा सेंटर की हाई कमांड सिंगदा तकनारबदी तौतबा ngamloi बोट की खुदोंग चाबा अमदी इसागी कानानबा खक येंगलगा मियामगी इहोबु मतमना नाथै खिने हाइना तुमिना लेशिले मसिना मरम ओइरगा मियामनसु लेबा की इशूदा थौदांग खंगना यावबा ngamba ममा लेबाक नुंगशिबगी दमक पॉलिटिकल पार्टी थवोइदबा ngamba मिसक खनबा मतम ओइरे फोंगतोरखली मणिपुर की इंटरेस्ट येंगदबिदा पॉलिटिकल पार्टी की इंटरेस्ट येंग लेबसिगी दमक्तनी ngasi akoina soidara हाई कमांड की बदगी ने ngasi soidara amaga चौकरी पुमुनबदगी ने ngasi soidara मयाम सिना ने ngasi मणिपुर मांग नबगी मचा अम ओइरे इबसे खोइगी मिहुत ओइना थागिबा लेजिस्लेचर मयाम सिना थेंगनरो ना थागिबा मयाम सिना हाइदोबा ngamdaba तोथोपा ngamdaba अदु हाइरगदी हाई कमांड कई हाइरकनी हाइरपा मयाम सिना ngasi अकोइ मणिपुर से याम फिबम चादन लेबने ना खंजै अफबा याउदि लेजिस्लेशनु सिस्टम मनुंदा मोडन नबा याउरिबा मयाम से लोइन ओनथोकमिनम चांगे अदु ओनथोक कांददंदा इमा लेबा मपुंग फाबा इमा लेबा येनबना खुदम चनबा ngमोइदबा मणिपुर अमा ओइरकनी हाइदुना ए हाइजै एंडी होदाम्बा हाइरिबा मियोइसना लाकलिबा अप्रैल की तरागनी पान फाउबदा महाकी सोशल मीडिया एंडी होदाम्बा हाइरिबा अकाउंट द त्रोंगलाउबी इंसिडेंट का मरी लेना थागलकपा पोस्ट अदुगी मराल मसाने याना लेबाक मियाम द सेंगदोरक्तबा तारबदी मोइरांग द लेरिबा सेसु सिंगना महाकी मथक्ता चपचाबा परा तंबिना बसेम सारे हाइना मोइरांग द पांगथोकपा पाउमी सिंग उनबा मद फोंगदोरकली मामपिल अनुल मोइरांग ब्रांच केमकाल केगे कनबलुप एनसन मोइरांग आर्ट एंड कल्चर प्रोटेक्शन एंड डेवलपमेंट कमिटी की थौपुबा सिंगना सरक्यादुना पांगथोकपा मिफमदा सरक्याकिबा सिंगना फोंगदोरकिबदा लमदमसिदा माना पामजबा लाइनिंग निंगबदा कनानासु अथिंगबा एतपा लेते होदाम्बा हाइरिबा मिसगसी क्रिश्चियन लाइनिंग चटली हाइदुनासु हाइबसु खंगी अदुबु मणिपुरदा हौजिक थोकलिबा इरांग असिदा हकथेंगनानासु सरुक यादबा मिसक असिना थासिगी तांग तरेट की अहिंग नोंयागी मतुंगदा त्रोंगलाउबीदा थोकिबा यामना लाइबक थिबा थौदोदुगी मतांगदा थौदोदुरा लेखिद्रबा मियोइसिंगबु इकाई खुमनबु उत्पगी महुत्ता यामना कारेम का थाइनबा वंगांग क्या ngang माहकी फेसबुक अकाउंट पोस्ट तौरक्लिबसना महा असि कनानो करंबा मिसकनो हाइबा असि ताकचरे मरमतुना महाकना मणिपुर मियामदा लंगजरिबा मरालसी मसाना लाले हाइना लाकलिबा अप्रैल की 15 फाउबगी मनुंगदा लेबाक मियामदा हाइजद्रबदी महाकी मथक्ता मणिपुर मियामना
para tambinaba sem sare haiki Matamda tangkai pa ko ki maninga all marang se so puno ki okhomda athu matamda changjar ka ni athu matamda singdor tragadi nangi na thakka khona tawba ya action lor kani athu matamda isa sing na hai se asi deadline se da singdor ka bataraba nang mama obi ka yan nang bo numit ka yan da miya mama ga puthoga nang bo ai ka dawge habado nang na sana bhapta Women's Reservation Bill Inglisngani Kungahumdoi Nari Sakti Vandan Adiniyam Ningthina Chanahanabagi Matangda Nomogi Oiba Khana Nainabagi Thoroma Mangasi Manipur University ki Court Hall da Pangthokre Pangthokiba Thoroma da Professor Sumitra Fanjobam Vice Chancellor in charge Manipur University Professor Premlata Maishnam Dean School of Education Professor Toijam Tamphadevi Dean School of Humanities T Santikumar Singh Registrar in charge Amadi Professor Y. Premananda Singh, Head Department of Law, Manipur University na Sarukyaki. Thoramaduda Professor Sumitra Fanjobam, Vice Chancellor in charge, Manipur University na Gender Equality amadi Women Empowerment mapungfana chanahanbada aikhoina lawgadaba thawtang sing Sarukyaki ba Singapuna wasak lawinaki. Thoramaduga mari lenana Professor Y. Premananda Singh, Head Department of Law, Manipur University na nupi sing na lawriba thawtang aikhoi pumnamak na khangnaraba ngaktani thokliba thawdo wathok tagi hauraga nupi sing na mang tharaga leibaki damag miyam gi damag honaraki ba thawtang sing ngasi di mapung fana khangnarak tuna leibaki oibu warep ama lawbada nupi sing bu mapung fana saruk ya hanba Legislative Assembly House sing da nupi sing gi oibu reservation seat sing khak tuna thamlak pa kya si afaba khong thang ni haiki Article 334A of the Constitution of India. Ano hapsalakadoi 33% reservation, 1/3 of the parliament seat. The limitation to under level up to say. Hana higher would be Yarabadina, Sandoraga, the limitation to level. Aduna see a queen mineracy. Makhana Thangjing Cultivation ga mari lena lamdamasigi Progressive Farmer taraga manga yawba team ama nimit taruk ni goiba exposure tour ma Bihar Agriculture University Sabor gi damak ngasi Horticulture and Soil Conservation gi Commissioner cum Secretary Taithulung Panmai na ngasi Sanjen Thongda leibo Horticulture and Soil Conservation gi complex gi lamthakre Tramada Horticulture and Soil Conservation gi Additional Director Kopsorel Koireng MIDH ki Mission Director Chungnong Panmai MIDH ki Officer in Charge Bikram Yumlembam yauna Department ki official singna sarukyaki Flag of Thoramaduga mari lenana Commissioner cum Secretary Taithulung Panmaina makhana thangjing asi matam kyagi mamangdagi hauraga chana thaknabagi yamna maru oiba machalama oina sizinaduna lakli lamdamase thangjing asi aikoi gi oiba traditional method ta thaduna lakpani India government ki meeting makhada nauna sem ki National Makhana Board ki makhada Paikhatpa Central Sector Scheme CSSA scheme manung channa Manipur Makhana Development Agency MMDA na lamdamasigi makhana thangjing cultivation hena promote tongnaba madi mahangna cultivation ga mari lenana leiriba advanced technology sing yengluna ba amadi tamnaba pandamda lamdamasigi Progressive Farmers in Bihar Agriculture University Sabor gi damak chatpani thangjing asi aikhoina vegetable purpose ki damak shizinabani thangjing asi yamna hena nutritious oibaluna quality export product oibana Lomi singi samit loan fagat hanbada yamna chauna kanaba ma pibangamgani Department ng asisiliba tour program sigi kanaba Lomi sing na lobi tuna lamdam masida thangjing cultivation da ano ba inuat na mapido na hena Senthok leba lomi amamam oibada na tana lamdam masigi samit loan fagat pada sumating oiragani haiki Labatiba Togdoma the accident Tokpadagi Rims ki Department of Plastic Surgery Water Laying Duna Lady Impact TV ki Paumi Ahanthim Yaifabada Tamiban Kendra MLA KS Joy Kishana Anabagi Fibam Hankibagaloinana Selgi Mating Pankre Ningsing Bay Ahanthim Yaifaba Hokiba April gi Tang Taragani Twigi Numidang Pung Nipan ga minute Yankai Gatare Chatpaduaida Impact TV office tagi Mayum the Hankibada Kashampa Tongda accident Tokpadagi like another lady bani Kangleipa Communist Party PWZ MC Unification PRO Chingkhaingan Mana Khurek Piduna Thadorak Pachirolamada Nifuga Taruk Suba KCP PWZ MC Unification ki Mapo Kumon Gamari Lena Miyamda Pauchel Pirakli Chirolas Namakha Taraduna Kumon Numit Asina Lakpasida Lamiyan ba Kuman Amadi Poire Anina Luchingba KCP PWZ MC Unification na Ningtam Yawal Ihawasibu Linkhalamba Laiwai Kraba Ahal Sing Yauna Ningkhatamna
Chaukhatpa Kangleipak Amagidamag Thawai Katkraba Lup Asigi Thauna Pharaba Athopa Pumnamak Kumja Lisingani Kungahumdegi Megi Ahumdegi Ngasi Fawba Chatharagliba Kuki Narco Terrorist Singi Makhal Kayagi Landa Sida Laikidraba Sing Mafam Kangdana Lady Sing Jail Da Wana Kangliba Lupki Thauna Pharaba Thomi Sing Amadi Haukiba April Gi Taruk Taretki Lonabada Nongyai Matung Pung Amaga Minute Kuncharom Tabada Refugee Kuki Narco Terrorist Sing Amasung CRPF na Vishnupur District Tonglaw with a Chatakiba bomb Madi Nongmaigi Landa the Lake Rabasing Asopan Nang Krabasing Mafumda Luki Oibe Kaikuna Woodley Hari Loina Taudo Akanba Mong the Condemn Sutawi Hari Selengana Kanglay Kunaibu Kanaba Honahudabadagi Hana Tinjang Kaijang Daba Imalebag Iramda Bunu Shijaba Masamo Paba Naharul Singtana Talaba Kanglay Kunayasi Hausikti Drug Heroin Ganja N10 Yauna Makhal Kyagi Nisa Sizinaba Mayai Kaba Nisana Laksilaklaba Mahau Yaudraba Matik Mathauna Leitraba Tin Changlaba Kunai Amagum Hinglakliba Sikum Jama Sing Yamlakli Hari Haukiba Kumja Kayadagi Ngasi Fawba Refugee Kuki Narco Terrorist Sing Chatharakliba Awana Gi Landa Amadi Tokhaiba Maning Makhatamba Pama Kanglu Furup Kyana Lisang Sina Chatharakliba Togdok Singasi Loilam Sandokpa British Amadi Kanglay Pakpu Namlo Loshin Kiba India Lengaki Makapo Lubamadi State Lengang Nasu Mating Laina Lengak Jabangam Dabagi Kudolni Hari State Lengang Nasu Masagi Kudong Jaba Long Nabami Kapona Lengak Jarubana Masada Yauzariba Mathauna Maring Jail Singadu Fudoktuna Lengak Jabangam Driba Makai Kanglay Pasigi Mamal Yam Laba Kanglay Chakyagi Punsi Manglakigani Hari Hamchatna Raba Kanglay Pasi Masamo Faba Mahima Singda Changkhonba Mangjil Thana Chakhwatba Nisa Sizna Daba Kanglay Kunai Ma Ohenaba Punna Thodang Lominarasi Hari Mayumakai Palabi Mausing Singna Thabal Chongduna Amadi Ningol Oibi Singna Matam Natabida Matam Kaina Thabal Chongduna Amadi Atai Thauram Kya Pangthoktuna Kanglay Pakta Thohaning Daba Irang Thoknaba Susilwai Dabani Hari Cherolas Makha Taraduna Thabal Chongba Lila Drama Yauna Kumai Harau Bahibasi Yelahomi Kanglay Kunai Gidi Mafam Matam Leibani Masi Khangna Tabak Pangthok Minaduna Makhatana Kanglay Yasida Pam Daba Thokdok Thoknaba Ekoi Punna Thodang Lominarasi Matamaduda Kanglay Paki Matik Magun Leiba Mikha Pondana Chakhwatpa Kunai Ma Ohen Bangam Gadoribani Hari Hozi Paugi Martana Teba Brentang Lominasi Dada Gibe Makigano Ada Betamo Sigi Yumse Next TMT na Checksin na Laksilaga Tamkabani Dada Nang se Juhar Habaga Amta Kidrabo Asumna Mayam na Machalbo Napshan Lugum Masigi Yumasibu Asuyan Pokadatagi Next TMT na Napseli Next TMT is all happening Makokana of the same money Zerman Technology Sinamana Concrete Katoknatina Matamda Kapam Amukana Engaladli Next TMT Strength is in the way Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking Matunda Mayambom Khana Taram Nokchari Makataba Pau Pizari Manipur gi Lalaholu Mangana Hokiba Chahi English Ngani Kunga Manga gi Manipur Sangai Festival da Saruk Yarubugi Tamak Manipur gi Maming Leiraba Lila Group Manga Sumang Lila Council gi President Amadi Lifetime General Secretary Anigi Mathakta Thamlamba Ating Badu Lokthorak Lehari Ngasi Manipur State Sumang Lila Council gi Akhanaba General Body Meeting Pangthokpa Loiraba Matungda Pau gi Mifam da Manipur State Sumang Lila Council gi General Secretary Y Nila Chandrana Chahi ke agi mamang dagi yanaduna lakwa Sumang Lila Council gi bylaw si ngasi Akhanaba Mifam Masina Aman Taure Loinana English Ngani Kunga Mangagi Sangai Festival da Laibak Miyamgi Mayokta Laibaki Damak Sumang Lila Group Manga Amadi Artist Sing da Atingba Thamlakibadu Sumang Lila Bo Amadi Artist Sing Bu Nushiduna Atingba Komthorak Pagi Damak Manipur State Sumang Lila Council na Miyambo Amadi Mari Lainaba Sing Bu Thagatpa Nungaiba Amadi Kaikumnabo Li Fongtokhi Ngasi Mifamadu da Manipur State Sumang Lila Council ki Advisor Dr. M. Nara El Tarpon, Acting President Hawaibam Vudi, Iboyaima Kuman Ranjit Ningthauza, Purnimasi Leima Amadi Atay Lilagi Maruaiba Nupa Amadi Nupi Artist Sing Susargyaki.
हौखिबा 2025 की संगाई फेस्टिवल दा लेबाक मियाम की मायोक्ता लेबगी दमक्ता सुमांग ला कांगलुप मंगा अमदी आर्टिस्ट वजा अनिगी मफम दा थमकिबा अथिंगबा दो लेबाक मियाम ना नुसिबिदुना आर्टिस्ट सिंगी अवाबा से यंगबिरगा पुंपों कोमथोकबिरबगी दमक्तासु मणिपुर स्टेट सुमांग ला काउंसिलना मरी लेनबा मियामबु हाइनिंगाई लेतना तबिबन खंगबा अदुगा हरावबा नुंगाइबा अपेनबदु होंदोकसरी Ngarang Kanglaipa Communist Party ki nifuga taruk rak suba mapok kumon thoram chamaga nifuga matoi suba talenda mapu oina pangthokpa loina CHQ GHQ mobile unit singamadi district commander singi makhada tampaki mafam sing da su pangthokre hari lona thingkhrabalu basig information and publicity ki secretary in charge S Mangal gi chirol amada chamaga nifuga matoi suba talenda pangthoki ba thoram da KCP ki general secretary H Poireina athoiba mithunglen amadi KCP MFL ki chief of the army staff I Chibom Chana thoram mapu loinena KCP ki deputy finance secretary TS Bobby amadi KCP MFL ki general staff officer G2 and Manina ikai khum nazaraba mithunglen sing mathang sin oibiki athoiba mithunglen na merachu khatuna amadi thoram mapu na firal jing khatuna thoram haudoki yawo lanthingi damak thawai kat kraba athoba athobi singi mafam da koknona ikai khum bo ki nifuga manga suba KCP ki mapo komonda central committee na miyam da pisaba chahi gi warol comrade Y Somoji na pathoki thoram gi makha chatharak pada maruiba lengbirak pasing na thoram gi mari lenaba warol sing pinakhi Wainam Baldeba Lifetime Achievement Award English Singani Kungataru Chahi Sigi Waina Padma Sri Sagnai Rabi Theatre Artist Hizam Sabitri the Piragani Haina Wainam Baldeba Memorial Trust na Thadorok Pachirol Amana Fungturakli Award Asi Tha Sigi Taraga Mapanda Manipur Press Club Tabang Thokpa Thoram Amada Pigatabani Hairi Hauzik Sanabagi Paikoigi Senior Sports Journalist Boyani Thozamdagi Lobirasi All India Football Federation namadi All Manipur Football Association gi meng makhada National Sports University Imphal sinduna tha sigi tangkun phauba numit taruni sumna Khumalampang Sports Complex ki National Sports University Academy Hall da ngasi dagi AIFFD license certificate course haukre National Sports University gi nupa amadi nupi kunmari mapandigi ama yauna punna mioi kunmanga na saru yaduna pangthokadoriba course asi All India Football Federation gi course educator L Kamla Kantana instructor waina tambi tapigane pangtholiba course asigi matangda course educator L Kamla Kantana network asiga akhanana unabada phongdorakhibada My name is L Kamla Kanta Singh. Actually I am from here in Manipur and I am course educator of All India Football Federation. First step of the coaching haitareko koigi professional lagnana bagi ahanma coaching gi step to sidagi haugadoine practically or theoreticallyikogi class tawra matungda ikoina exam ama practical gi exam ani ma theory gi exam ama tawgani aduda player or matungda mokoije ikogi kari haitare All India Football Federation gi ani youth level gi tournament any tournament over the moje course oina affiliation tawba yai adu mase All India Football Federation gi makha da tawbani morning je All India Football Federation da gi instruction tawe idi weather je kitang change tawbani na ikoina early morning da haibadi 6:30 da ina 8:30 bau da practical tawe adu matung da pung 10 da gina ikogi pung 12 bau jina theoretical tawba adu amuka jo lunch break pi matung da amuka theory je 1.5 hour tawra matung da 2 hours practical amuk tawga da evening the license complete loira matung da 6 months ki matung da moje si license ki apply tawba yai performance ki matung ina habadi moje kariguma si pass tawra matung da any club ama da attest tawraba natragana 6 months ki coaching gi experience certificate ama piraga di moje si license tawba da moi cannot ya ayal Saliba sahi asigi FIFA series gi ngasi sanakhiba ahum suba position gi match da India na Malawi bu maitiba piduna ahum suba position takhre Saliba tha sigi tang 13 dagi Kenya na yumbu oiduna Nayayo National Stadium Nauribi da Leibak Mari India Australia Kenya amadi Malawi na saru yaduna chathariba FIFA series gi ngasi sanakhiba ahum suba position gi match da India na Malawi bu goal ahum ani da maithibu piduna ahum suba position ta khibane India gi mai pakip gi goal sing adu Astam Orawan na match ki taranipan suba Abeka Singa na match ki ahan bahab ki apa minute ama amadi Priya Drasni Saladurai na match ki
marifu mari suba minita sanki sathariba series asida Indian team da Manipur gi sanaroi nipan goalkeeper da maibham ningthoi ngambi debi defender da Thokcho Martina Panjobom Nirmala Devi Sarita Yumnam midfielder da Babina Devi Lisam Priyanka Devi Naurem Silky Devi Hema Mamadi forward da Linda Kom Serto Sarugyari Sahi Taranipan Makhagi AIFF Ilaiduliki Ngachi Sanakiba Met Singda Manipurgi Asubi Football Academy Mawamadi TYDA Taida Tabul Mai Pakre All India Football Federation gi meng makhada tha sikitang taramatoi degi tim tarungna grubani thongna khaiduktuna home and away basis sathariba sahi taranipan makhagi AIFF Ilaiduliki ngasi sanakhiba match ta Asubi Football Academy maungna Corbett FC Uttarakhand bu gol mari anida maiti bikibane Asubi Football Academy maugi mai pakibgi gol singadu Rincon Khaidem na match ki marifu manga subamadi match ki apibimatam gi ahapa minute mari da gol ani atopa gol ani aduna wangkhairapam zone na match ki manga subamadi nipan suba minita sankibane league asigi ngasi sanakhiba topa match amada TYDA taida tobulna FC Mangalore bu gol nipal ani da maitiba pikhi TYDA taida tabulgi mai pakbi gol singadu en Gautam na match ki control ni suba Yankai Subamadi Humpuni Toy Subaminita Gol Ahum S Tom Tinna Merski Yankai Nipan Subamadi Maripuni Toy Subaminita Golani WLX na Merski Niputare Subamadi Humputara Tare Subaminita Golani Sanki Atopa Gol Aduna K Edison na Merski Tarom Doi Subaminita Sanki Neroka FC Sangapamgi I-League 2 gi Marichubam Mets FC Bengaluru United ki makuta maiti kre All India Football Federation gi meng makhada mamang tha gi tang kunterite gi tim mapan saruk yaduna home and away basis sathariba I-League 2 gi ngasi sanakhiba Manipur gi Neroka FC Sangapamgi Marichubam Mets ta FC Bengaluru United ki makuta gol ama anida maiti khibane Neroka FC Sangapamgi gol adu Pizam Sanathoi na match ki apibimatam gi ahapa minute tareta sanki Tagachari boyai Hazul Islapada Maroiba Pau Omkana Pisari Pau Fauna Bawat Padagi State Force Yauna Assam Rifles ki team Mamana Kwakta Tamna Drug Amadi Kulai Fana Bachat Padagi Ngarangi Labak Tiba Taudo Toki Bani Hana Home Minister Govindas Konthosam Haikrai MPCC की प्रेसिडेंट ओक्रम इबोबिना लुचिंग टीम ममना गवर्नर अजय कुमार वल्लाग उन्नदना त्रोंगलावी थोंदोक अमदी मणिपुरदा हुजिक वरिबा फिबम की मतंगदा पॉइंट 10 यावबा मेमोरेंडम अमा पिसिंख्रे इम्फाल ईस्ट की नोंगसुम चिंग द लेरिबा पांबैना लुचिंग UNLF MPA की चनीगा मरफुद्रा हुमदोय सुबा बटालियन कैंप थादोक्तुना लाकपा कैडर सिंह खुंजा सिंह थतुना हानगी मफमदा हंजिल हनख्रे Chief Minister na nong sumching da leriba pambayna luching ba UNLF MPA gi chaniga marfudra humdoi suba talent ke masi makhata na lehelagani haina committee da thazaba pirakre haire amadi tronglawbi thongdok yaning da ba phongdok tuna wangkhai yari pok lambi thingbagi khongjang changsinkhre mafam kya da wakat khongjang changsinkhre nasi gi wenadi ICB na sandok chari ba paw matang swaida lu shinjare medeng tabiri ba pumnamapu amukana khurumjari